Gaya drabo. Kushimbi gedna. Noi shibu aigi minairo. Ai gari sembi gi ga haisibo. Noi shibu aigi kanano. Kana dharai nu noibo. Handose ai jatke. Sembi gi yadragna koina taredna. Mafam se lambi ni. Ko pali do khara khara sinam na phai. Karino ne. Nishabi nui de langnadna. Hanubi de langnagadro. Handose. Tamtiba, napi masana ya jabli thado. Nongtha. Nangje onong yet khre da ko ingonda. Asu yam follow matamjida nupi phaba satnaribani kwa masana ya jabli thado. Nangi hero sabai thabak tu tu ke daroge. Ai sadorage. Madudi ai gi yori. kanda ngatani da do yawnari ngatani Phadau saru nupi masana yaraga lobuna phadro. lengshim somda Tamam. somda da phanbi Nanau lakchiri. lengshilo city gi aphaw ngatani da 뽀치 호짓들 로기든가 이네 이따오기 레버 치즈우바 tamthiba handakti asobudo khara pamine Tamona haidi haidina. Tamo. Sisna bi achobna yam chidi hemni ko nuai ba. 뭐이게 수아이가 싱비도 나 호질 다이도 또 왜게요 wari dei kau ne nang lakbu kari tana sige Pot khra lo wilak. Matam khra ai Myanmar da polo busakni. Aduda chatringai sida matam khra pothana ba. Pot khra lo gi gen to buni da. 또비 방주도 야네 뽀띠 빵만이 inau sidi karimta khalorano inau gidi manungda Oi, thằng tuồng ba. Anh đi sắc khay nè. Mà xe phone number cái lỗ đâu bây giờ thì gì? Ai dore ko. Xin bây number Noni changuro. 까이 하이지 뭐 Cái gì nó hay? Leba, noni changuro ba, se loro ba. amta ngai khoba number dong ta 9856673432 ngai khu as nang hodre 9856673432 last ki do 32 police ki din nate ko phone number bakti pirame chalaje Sina fazadra yone. Yare. 엉엉 비슈 레레 엉엉 비슈 레레 어이 너 그럼 사닝이 阿姨姐，俺们不这样，我们这里，我们就会下单。 这是老的。没少吃个。이티마 이티마 손에 대비 소리다. 이티마 그 목자 넣는 것도 모르게 살아. 저질러 Kay na ma'am daw siya. Kay daw yaroge. Kay na ma'am daw siya. 어이 로 해. 다도. 랑으로 두면 어이 로 해. 다도 할빈이. 로 어이 해. 너 사이 안 정호 정호 너 사이 안 정호 어
Baik, betul tu tunggu ba. Yung dog sini kanan. आइए होंगे Hey, lambi me ai da kai de na te da ha na shining bro ha sir gi ro Eh, taga ta sana dine sia. Hey, mera ba. Ai giming pala. Giman da ne. Masa di omo pi baba. Tawi khang da makai mayum da kana ching adam. Hey, nang kha bu gi mami ta khra ba ha kha bu gi mami ta khra bo ha Khagera thumgera. Sat kyar badi nupi macha thadom. Oi aya mashi mi ya mushtin hai Nung yang power. Ha? Nung yang power. Hey. Aiko! ꯀꯩꯗꯧꯔꯒꯦ ꯑꯥꯗꯩ ꯅꯨꯄꯥꯁꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯥꯗꯒꯤ ꯃꯁꯝ ꯁꯥꯡꯕ ꯅꯨꯄꯥꯁꯤꯔꯣ ꯑꯗꯨꯗꯤ ꯆꯪꯁꯜꯂꯨ ꯀꯩꯅꯣ ꯇꯥꯃꯣ ꯏꯃꯥꯎ Fazai hai. ꯃꯁꯛ ꯑꯁꯤꯒ ꯑꯣꯟꯅꯔꯝꯃꯦ ꯅꯠꯇ꯭ꯔꯦ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ Mau mangre. Kulai kusuni makhagi sida sinabiu natraga manak nakpa police station da sinabiu. Asiju lay harini. Moina mang dai sharupudi ai thanda lairimi ai nakto lasu yai hai banida. Ngarang ai mangdo. Chakreda. Ta phaiza Nang loire. Lai si lady lay jani. ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ Bema asengba nachinthi haini arang ai mangdane nangna kundo pareng ma pairaga aigi nakta chelakpai wanida as thamu ji puba ngamde ꯃꯁꯛ ꯑꯁꯤꯒ ado nang hujik inak sida kanglep lep parama sida di ꯗꯣꯂꯥꯟ ꯁꯥꯕꯁꯦ ꯌꯥꯝꯅ ꯅꯤꯡꯒꯥꯏꯒꯟꯕꯅꯤꯀꯣ dolan do ibani shamina se haima mangren he leiramdren he as
ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯇꯥꯏꯕꯪꯗꯁꯨ ꯑꯗꯨꯝ ꯃꯪ ꯑꯣꯏꯔꯃꯅꯤ ꯑꯕꯦ ꯆꯪꯉꯛꯑꯣ ꯐꯝꯁꯤꯜꯂꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯉꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏꯅ ꯅꯍꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯗꯣ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯕꯣ ꯑꯦ ꯅꯝꯕꯔꯅ ꯅꯪꯉꯣꯟꯗ ꯄꯤꯈ꯭ꯔꯒ ꯑꯩꯉꯣꯟꯗꯗꯤ ꯀꯩꯗꯧꯕꯩ ꯇꯧꯔꯛꯇꯣꯏꯕ ꯏꯕꯦꯝꯃ ꯅꯪ ꯉꯥꯎꯗꯧ ꯃꯥꯜꯂꯤꯀꯣ ꯉꯥꯎꯗꯦꯍꯦ ꯅꯪꯁꯨ ꯑꯗꯣ ꯑꯩ ꯐꯣꯟ ꯇꯧꯁꯟꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯑꯦ ꯅꯍꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯈꯛꯇꯪ ꯄꯤꯗꯥꯏꯅꯦ ꯅꯪꯗꯤ ꯃꯣꯏꯒꯤ ꯅꯝꯕꯔꯗꯣ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯇꯧꯔꯛꯑꯝꯃꯕꯗꯣ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯔꯦꯅ ꯉꯥꯏꯈꯣꯀꯣ ꯑꯩ ꯇꯧꯁꯟꯒꯦ ꯆꯠꯂꯤ ꯍꯜꯂꯣ ꯇꯥꯃꯣ ꯑꯩ ꯊꯣꯏꯕꯤꯅꯦ ꯑꯩ ꯇꯥꯃꯣꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯇꯥꯃꯣꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯕ ꯄꯥꯝꯃꯦ ꯃꯐꯝ ꯀꯗꯥꯏꯗ ꯕꯤ.ꯇꯤ. ꯄꯥꯔꯛꯇ ꯍꯣꯏ ꯍꯣꯏ ꯍꯌꯦꯡꯒꯤ ꯄꯨꯡ 3 ꯑꯗꯥꯏꯗ ꯁꯛꯑꯦꯟꯁꯨ ꯌꯥꯎꯍꯜꯂꯛꯑꯣ ꯍꯥꯏꯌꯣ ꯑꯗꯨ ꯇꯥꯃꯣ ꯑꯕꯦꯅ ꯁꯍꯦꯟ ꯌꯥꯎꯍꯜꯂꯛꯄ ꯀꯥꯎꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯇꯥꯃꯣ ꯊꯝꯃꯒꯦ ꯕꯥꯏ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯉꯝꯃꯝꯃꯤꯀꯣ ꯉꯝꯗ ꯌꯥꯄꯣꯠꯇꯦ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯦ ꯈꯥꯕ ꯅꯅꯥꯎ ꯅꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯦ ꯌꯥꯃꯣ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯌꯥꯝꯕꯨ ꯃꯤꯁꯛ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯄꯨꯔꯕ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯆꯨꯝꯕꯅꯤ ꯌꯥꯃꯣ ꯍꯧꯖꯤꯛꯃꯛ ꯈꯪꯅꯤꯡꯉꯦ ꯌꯥꯃꯣ ꯅꯣꯡꯊꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯍꯥꯛ ꯄꯨꯟꯁꯤꯕꯨ ꯂꯂꯣꯟꯕ ꯃꯉꯛ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛꯅꯤ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯃꯥꯅ ꯅꯪꯅ ꯁꯥꯟꯅꯕ ꯏꯌꯥ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯈꯪꯉꯨꯅꯦ ꯑꯗꯨꯗ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯥꯒꯤ ꯃꯃꯥꯏꯗꯨꯗ ꯑꯩꯅ ꯇꯥꯛ ꯂꯥꯎꯅ ꯅꯝꯗꯨꯅ ꯊꯝꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯀꯔꯝ ꯍꯥꯏꯅ ꯄꯥꯠ ꯂꯥꯎꯅ ꯈꯨꯠꯇ ꯄꯥꯏꯊꯣꯛꯈ꯭ꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤꯅꯦꯃꯤ ꯑꯩ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨ ꯃꯇꯨꯡꯗꯅꯦ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯥꯊꯤ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯒ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯊꯕꯛ ꯃꯐꯝꯗ ꯉꯥꯛꯇꯪ ꯆꯠꯂꯨꯒꯦꯁꯤ ꯑꯩ ꯐꯠ ꯆꯠꯂꯨꯔꯒ ꯐꯠ ꯍꯜꯂꯛꯀꯗꯕꯅꯤ ꯑꯩꯁꯨ ꯇꯣꯝꯅ ꯆꯠꯄꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯣ ꯌꯥꯝꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯅꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯌꯥꯝꯕꯨꯡꯒꯤꯗꯃꯛꯇꯅꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯣ ꯑꯦ ꯑꯃꯗꯨꯅ ꯑꯃꯨꯛ ꯁ꯭ꯋꯥꯏ ꯉꯥꯎ ꯇꯥꯔꯅꯤ ꯅꯪꯕꯣ ꯑꯗ ꯉꯥꯎꯗ꯭ꯔꯗꯤꯅꯦ ꯑꯦ ꯉꯥꯎꯗ꯭ꯔꯁꯅꯨ ꯌꯥꯔꯦ ꯈꯪꯉꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯌꯥꯍꯧ ꯊꯦꯡꯕ ꯁꯦꯟꯗ꯭ꯔꯥꯡꯁꯦ ꯁꯥꯏꯔꯣꯡ ꯃꯔꯨ ꯆꯥꯏ ꯍꯥꯏꯅꯕꯅꯤꯀꯣ ꯑꯕꯦ ꯆꯠꯃꯤꯟꯅꯁꯦ ꯉꯥꯏꯈꯣꯕ ꯀꯩꯅꯣ ꯅꯪ ꯏꯄꯪ ꯄꯪ ꯂꯩꯗꯨꯕꯣ ꯆꯥꯟꯁ ꯄꯤꯌꯨꯗꯤ ꯍꯥꯏ ꯑꯗꯨꯒ ꯃꯤꯅ ꯍꯥꯟꯅ ꯆꯥꯟꯁ ꯄꯤꯁꯜꯂꯦ ꯑꯗꯨꯒ ꯅꯪ ꯁꯤꯗ ꯏꯄꯪ ꯄꯪꯒꯩ ꯂꯩꯔꯦ ꯆꯠꯂꯣ ꯑꯦ ꯊꯣꯏꯕꯤ ꯑꯩ ꯆꯠꯂꯦꯍꯦ ꯅꯪ ꯑꯗꯨꯝ ꯀꯩꯗꯧ ꯂꯩꯍꯧꯔꯤꯕ ꯑꯁ ꯅꯨꯄꯤ ꯎꯅꯕ ꯃꯥꯏꯟ ꯑꯃꯃꯝ ꯂꯥꯞ ꯂꯩꯅꯕ ꯆꯪꯉꯣ ꯃꯅꯥꯛꯇ ꯑꯩ ꯇꯜꯂꯦ ꯍꯥꯏꯔꯒ ꯑꯩ ꯁꯤ ꯂꯩꯔꯨ ꯆꯠꯂꯣ ꯑꯩ ꯈꯔ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯅ ꯇꯥꯃꯣꯗ ꯋꯥꯔꯤ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯁꯨꯝ ꯀꯧꯖꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯗꯣꯏꯗꯨꯕꯣ ꯀꯩ ꯅꯨꯄꯥꯅꯣ ꯁꯛ ꯄꯪꯕꯁꯤꯕꯨ ꯅꯪꯒꯤꯗꯨꯕꯨ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏꯅꯣ ꯑꯕꯦ ꯅꯪꯒ ꯁꯥꯟꯅꯒꯦ ꯂꯥꯛꯏꯅꯦ ꯑꯗꯨꯒ ꯑꯗꯨꯌꯥꯝ ꯂꯥꯞꯅ ꯐꯝꯃꯤꯕ ꯃꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯖꯩ
ꯌꯥꯔꯦꯍꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯗꯣꯡ ꯗꯣꯡ ꯍꯥꯏꯔꯣ ꯁꯝꯒ ꯌꯥꯝ ꯇꯦꯟꯅ ꯀꯛꯊꯠꯂꯝꯕꯁꯦ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦ ꯌꯥꯝ ꯐꯖꯩꯉꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯒꯤ ꯃꯔꯝꯁꯨ ꯈꯪꯕ ꯉꯝꯗꯕ꯭ꯔꯥ ꯑꯩ ꯆꯠꯂꯦ ꯀꯩꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦꯗ ꯀꯩꯝ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯕꯦ 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 ꯉꯥꯏꯈꯣꯃꯤ ꯑꯕꯦꯁꯦ ꯑꯝꯇ ꯉꯥꯏꯈꯣꯕ ꯑꯝꯇ ꯉꯥꯏꯈꯣꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯑꯩꯗꯤ ꯉꯥꯎꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯂꯩꯖꯒꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯒꯦ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯂꯩꯖꯒꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯒꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯅꯪꯕꯨ ꯈꯟꯖꯔꯤꯕ ꯉꯥꯎꯖꯔꯤꯕ ꯆꯥꯛꯆꯔꯤꯕꯅꯤ ꯅꯪꯕꯨ ꯉꯥꯎꯖꯔꯤꯕ ꯈꯟꯖꯔꯤꯕ ꯆꯥꯛꯆꯔꯤꯕꯅꯤ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯂꯩꯖꯒꯦ ꯊꯥꯗꯣꯛꯂꯣꯏ ꯅꯪꯕꯨ ꯄꯨꯟꯁꯤꯁꯤꯒꯤ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯂꯩꯖꯒꯦ ꯊꯥꯗꯣꯛꯂꯣꯏ ꯅꯪꯕꯨ ꯄꯨꯟꯁꯤꯁꯤꯒꯤ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯛꯄ ꯃꯤꯅꯣꯛꯇꯨꯅ ꯑꯩꯕꯨ ꯄꯪꯊꯍꯜꯂꯦ ꯃꯤꯀꯨ ꯈꯨꯗꯤꯡ ꯃꯥꯂꯦꯝ ꯄꯨꯝꯕ ꯀꯥꯎꯍꯜꯂꯦ ꯅꯪꯒꯤ ꯈꯨꯠꯅ ꯊꯦꯡꯕꯗ ꯑꯩꯒꯤ ꯊꯧꯅꯥ ꯃꯥꯡꯈꯔꯦ ꯅꯪꯒꯤ ꯈꯨꯠꯅ ꯁꯣꯛꯄꯗ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈꯔꯦ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯂꯩꯖꯒꯦ ꯊꯥꯗꯣꯛꯂꯣꯏ ꯅꯪꯕꯨ ꯄꯨꯟꯁꯤꯁꯤꯒꯤ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯂꯩꯖꯒꯦ ꯊꯥꯗꯣꯛꯂꯣꯏ ꯅꯪꯕꯨ ꯄꯨꯟꯁꯤꯁꯤꯒꯤ ꯑꯇꯤꯌꯥꯁꯤꯂꯥꯝꯕ ꯐꯪꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯩꯗꯤ ꯅꯨꯡꯁꯤꯕꯗꯒꯤ ꯔꯥꯛꯅꯔꯦ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯑꯇꯤꯌꯥꯁꯤꯂꯥꯝꯕ ꯐꯪꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯩꯗꯤ ꯅꯨꯡꯁꯤꯕꯗꯒꯤ ꯔꯥꯛꯅꯔꯦ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯗꯤ ꯑꯩꯅ ꯀꯔꯝ ꯍꯤꯡꯍꯧꯅꯤ ꯃꯤꯔꯥꯏꯕꯤꯒꯦ ꯈꯜꯂꯕꯗꯤ ꯑꯩꯅ ꯀꯔꯝ ꯂꯦꯜꯍꯧꯅꯤ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯂꯩꯖꯒꯦ ꯊꯥꯗꯣꯛꯂꯣꯏ ꯅꯪꯕꯨ ꯄꯨꯟꯁꯤꯁꯤꯒꯤ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯂꯩꯖꯒꯦ ꯊꯥꯗꯣꯛꯂꯣꯏ ꯅꯪꯕꯨ ꯄꯨꯟꯁꯤꯁꯤꯒꯤ
ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯩꯇꯥꯗꯔꯦ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯩꯇꯥꯗ꯭ꯔꯦ ꯑꯩꯕꯨ ꯍꯨꯝꯗꯨꯅ ꯄꯨꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯂꯪꯕꯒꯤ ꯁꯥꯏꯌꯣꯟ ꯂꯧꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯂꯪꯕꯒꯤ ꯁꯥꯏꯌꯣꯟ ꯂꯧꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯑꯩꯗꯤ ꯉꯥꯎꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯃꯪꯒꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯔꯅ ꯍꯥ ꯅꯣꯏꯁꯨꯅꯦ ꯇꯥꯏꯃꯤꯡ ꯑꯃ ꯏꯆꯥ ꯆꯥꯗꯦ ꯃꯤ ꯑꯦꯛꯁꯟ ꯔꯣꯃꯥꯟꯁ ꯇꯥꯁꯤꯜꯂꯀꯥꯟꯁꯤꯗ ꯁꯥꯔꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯗꯣ ꯂꯣꯏꯁꯟꯅꯕ ꯇꯧꯗꯣꯏꯅꯤ ꯄꯨꯡ ꯆꯣꯠꯂꯦꯕ ꯐꯖꯔꯦꯕ ꯁꯦ